IDP सिंगना लेंगाक्ता थाकिबा मतम लोयरबा फाउबा पाखुम अमता पिरक्तबगी मायोक्ता IDP सिंग लोयना गवर्नर दा पाखुम थौबा खोंजंग चंगसिलगनी हाइरे हौजत लैरिबा लेंगाक्लोन असि होंदोक्तुना मियांगी खनबा सोशलिस्ट डेमोक्रेसी अमा पुरक्तगदी अखोई नुंगाइबा फंगलोय हाना ओल मणिपुर नुपी मलुकी वाइस प्रेसिडेंट एल सुमतिबलाना होंदोक्ते मतममगी इन्वेस्टिगेटिव जर्नलिज्म गे लमयानबा लैखिद्रबा एनकेसना जाउबगे मरफुमापन सुबा मपो कुमोनगा मरी लैनना लैखिद्रबगी मिटमदा हैकत लैकत तमगिनि कायखुमनबो उठ्रे कुंबी असेंबली कंस्टिट्युएंसी दा पाइखतलिबा जल जीवन मिशन गे प्रोजेक्ट सिंह लाखलिबा अनौबा चही सिंह गे मार्च था फाउबगे मनुंगदा लोइसिंदुना मियामदा अफबा इसिंग फंगहलगनी हाइना MLA एस प्रेमचंद्रना फोंदोक्रे अमदे मैतै सिंगे लमतुंगी लाइरंबी इमा इमोइनु इरात नुमित लाखदा स्पीकर टी एस सटबता MLA वाई चंचान अमदे के रोविंद्र याउंग तोंगान तोंगान बा लुक सिंग याइफ पाउजल पिरकले खुरुमजरे ISCOM न्यूज में ताबिरे पुनमकपु खेरदा अरिबा तराम ओक्चरे हौजिक पाउ संदोक नपिजरे कुमजा लिस्टिंगनी कुलहुमदोय मे अहुमदगे थौगलक्किबा कांगलुफकी इरांग असिना मरम ओइरगा लांजेनदुना तोंगान तोंगान बा रिलीफ कैंप सिंगदा रिफ्यूजी अमगुमना लैरिबा IDP सिंग लैंगाकना डिसेंबर था फाउबगी मनुंगदा मसा मसागी मयुमदा हंजिल हलगनी हाइना थाजबा पिरखरबसु ngasi फाउबा थबकता ओंथोरक्तबगी मायोक्ता कोकोमियमदि IDP सिंगना डिसेंबर अरुबा फाउबा था अमा मतम थादुना डिसेंबर की तांग अमदगे हौदुना था अमा चोफना नुमित खुदिंगे गवर्नर दा मेमोरेंडम पिसिंदुना उरिपोक लंबोय खोंगनांग खोंगदा चोथरकिबा रिलेटेड इन प्रोटेस्ट ngasi अरुबा नुमित फाउबदा लेंगाकी माइकेदगे पाखुम अमता पिरखिदबा असिना मरम ओइरगा लाखलिबा जनवरी की तांग तरा निथोइदा कोकोमियमदि तोंगान तोंगान बा रिलीफ कैंप सिंगदा लैरिबा IDP सिंगपुना खोंगचुट अमचतुना गवर्नर लैरिबा लोक भवन गेट तमना पाखुम पियु हाइदुना थौबा चटलगनी हाइना कोकोमीगे कन्वेनर खुराइजम अथौबना फोंदोख्रे वाफम सिंगसी लंबोय खोंगनांग खोंगदा लैबा लंबोय खोंगनांग खोंगदा पांगथोकिबा पाउगी मिफम अमदा अथौबना फोंदोकिबने महागना मखा ताना फोंदोकिबदा कोकोमी अमदे IDP सिंगना था अमा चुफना सिट इन प्रोटेस्ट चथदुना मणिपुर की गवर्नर अमसुंग चीफ सेक्रेटरी दा नुमित खुदिंग रिमाइंडर ओइना मेमोरेंडम पिसिलबसु ngasi फाउबा पाखुम अमता पिरक्तबा असे लाइवक थीबनी PR गवर्नमेंट असिना ऑफिशियल ओइबा पाखुम अमता पिरक्तबा असना मरम ओइरगा IDP सिंग मसा मसागी मयुमदा हंजिल लगनी हाइवेगी चप चाबा खंगंदना लैंगाकना थंबा अमदे गवर्नर पाखुम अमता पिरक्तबा असिगे मरम करिनु हाइबा अदु खंगदोकनबा लाकदरिबा जनवरी 12 लिसिंग अनि कुंतरुक्ता कोकोमी अमदे IDP सिंगना लैंगाकता थाकिबा मतम लोयरबा फाउबा पाखुम अमता पिरक्तबगी मायोक्ता IDP सिंगल लोयना गवर्नर लैरिबा लोक भवन तमना पाखुम थौबा खोंगचट चटलगनी हाइरिबा खोंगचट असी इरांग तौबा मदे गवर्नर गा मुकनबा चटकदबा नते गवर्नर ना पाखुम पिरक्किदबा डिमांड सिंग अदुगी पाखुम पियु हाइदुना यामना पीसफुल ओइना अमदे कॉन्स्टिट्यूशनल ओइबा अमदे डेमोक्रेटिक ओइना चटकदबा खोंगचट अमा ओइगनी लोनना ngasi फाउबा PR लेंगाक असिना IDP सिंग ना तालिबा डिमांड असे तासिन उसिनदना तुमिन लाइसेंबा असिना मरम ओइरगा लेंगाक असिगी मफमदा मणिपुर मियाम न थाजबा वालकले मसिगुंबा थवोंग असि मखा ताना चोथरकपा तारगदि मणिपुर दा लैरिबा प्रेसिडेंट रूल गवर्नमेंट असे दिल्लीदा हलनकिबा मियामगी अचौबा इहौ अमा लाकनी हाइना फोंदोखे थाम फार फावद पाकुमत लाक्तबसिना मरम ओइरगा सी ओइना चटपदा पाकुम पीबा हैत्रबा मणिपुर की गवर्नर से कोई लाकदोइबा जनवरी की तांग 12 दा
Uji Lanjana Leriba, IDP Apunba, Amadi Kokomiga, Ulakanda, Governor Tungimda, Magi Tung Tinduna, Momondagi, direct physical when I quay, or Kumlong Naba, Mana Tony Sicarino, Mana Kari Kalino, Niamang, Hamachum Pigo, memorandum of computer, Maron Carino, Ivan Chimba, memorandum in the Equina demand of Riba, IDP resettlement Kimagi progress report, status report, Amadi, timeline Yauna, Kamina plant, Toroga, Unamak, my Memda, Sujo, Angelangani Abigi, Hazavasi, Piaki the Vasingasa, Masigi Pokum, Long Nava Damota, January Tangtara, Nitoida, Manipugi Governagi Adulava, Low Bavan Hariba, Anaras Bavan Haramba, Asitam. Manipudala riba IDP mayam ga loina na kokomi omi sing amadi loop sing punamak yaura kanta governor tamna koi pakum lobo chakani hariba chakado ba khongche da sigi pandam di koi irang tawna na banate governor ga mungna na basunate mahana pakum birakhi da bai koi gi chero mayam sa masigi pakum thobu chakado ne koi chakado koi pakum thobu chapani aduna pakum pidana koi miyam gi damakta leiriba administration ni government ni hairaga miyam na wa ma thangba tamda chero thaduna pakum hangba tamda koi na haijaba matamda madu thawa salta tagadi leiriba governor se koi miyangi oibra oidabra haipa wahang se governor masada habi yadabaki tiba mamma leibaduna wahang masada gi pakum longna nawi damukta haiba khongchala se sakadabani Hojik Ladiba Langak Asige, Langaklon Asi Hongdoktuna Miyamgi Kanba Socialist Democracy Ama Purak Tragedy. Miyam Asi Nungaiba Fongloi Haina All Manipur, Nupi Marufki Vice President El Sumati Balana Fongdokragli. All Manipur Nupi Maruf Nasinduna Tha Sigitang Amadagi Hoduna Nupi Lan Amade, Lamdam Masigi Nupi Singna Logadaba Thaudang Haiba Timda, Thavum Amachukna Chatarakiba. Marfu Taruk Suba Nupi Lan Ningsing Thoram Ngase Pisum Thongda Laiba Hizam Irawat Ke Kuwamda Loisin Kre. Loisin Bagi Thawanga Mari Lena Paumi Singa Unaba Madam Mahakna Wafumasi Fungdo Kibani Mahakna Makata Dana In Kumja Lising Magachamapan Kuntramaapanda Lamdam Asato Kiba Ani Suba Nupi Landa Ima Eagle Singa Chobu Thodang Kaya Lauduna Mai Pak Pangamke Matam Adugi Lan Adu Chanaba Cheng Wat Padagi Horakpa Iho Amane Adubu Ngaside Lamdam Asibu Tugairagi Haiduna Chatharakliba India Lengaki Lengaklon Asi Aikoina Peningai Oide Makoina Ulakliba Mawong Mataw Asi Tasing na Iramdam Manipur Asibu Tugairagi Haibagi Wakalon Adu Lairabra Haibagi Achoba Chingnabasu Leirakle Masina Maram Oiraga All Manipur Nupi Maruf na Sinduna Nupi Lal Amade Manipur gi Nupi Singna Logadaba Thodang Haiba Timda Thavum Amachufna Thoram Ase Pangthokpani Adubu Maru Oina Manipur da India da Punkiba Numit Adudage Matam Sangna Lamdam Asigi Miyambu Tangdu Laitana Nungaina Thamlakpa Haibasi Ngasi Fauba Uduna Lakle Malamaduna Hojik Ladiba Langaklon Asi Hongdoktuna Democracy Chatpa Lebak Ama Oirabasu Miyam gi Khanba Socialist Democracy Ama Purak Trabadi Miyam Asi Tangdu Laitana Leibang Amloy Loinana Lamdam Asida Thokliba Lan Asina Maram Oiraga Relief Camp Sing the Changja from Lauduna Ladiba IDP Sing Ase Atuba Matamda Masa Masagi Mayumda Hanjal Halo Hariba IDP Sing Asibu Manipur gi Chief Secretary na Handak December Tha Fawagi Manungda Hanjul Hangani Haikibadu Laimaram Amadatai Mafong Karadade Hanjul Hanba Thengnay Adubu IDP Singbo Mapung Fana Masagi Mayumda Hanjun Hanbagi Thabak Paikhalakpadi Hojik Fawba Uwa Fangdre Haibana Chingba Wafam Singsu Fongdoke Ngasigi Thawamaduda Luf Asigi President is Surgery Vice President El Sumati Bala United Pioneers Club ki Vice President Ningthauzam Manihar Amadi All Manipur Nupi Maruf Kaisamthong Area Committee Senior Leader Oinam Sakina Atoiba Mitung Lensing Oina Sarok Yake Sasongi system se sendok tana aikoi hairiba leiraiba miodane mayam se masi lepayaroi kaigino haibada aikoina nakhai sengna ure misan miyam gi damuta karimta khandre senjau paiba singi makoi gi interest senjau paiba singi interest makoi na chatharaiba thong se lepa laitana manipur gi miyam
भारत ना निंखा तमकपा मणिपुर ना निंखा तमकपा मणिपुर ना भारत यावगिबा सिदगी सांगलबा सही हुंब्रा गी मथक्ता लैराबा सिदा अखोय मणिपुर गी मियाम से तंगु लैताना मतम खरदी अखोय नुवाइरेने हाइबा अखोय ngasi फावो उदना लाई अदुना अखोय ना मुन्ना खलका ना मसिदी सासोनगी सिस्टम से कैपिटलिस्ट की सिस्टम से होंदो कांदा अखोय अवोनबा अदनोबा अल्टरनेटिव अमा डेमोक्रेसी ओइजरगसु मियाम गी खंदा डेमोक्रेसी सोशलिस्ट डेमोक्रेसी अमा पुलप पुलपत्रगदी अखोय मियाम से नुवाइबा फंगोय अखोय तंगु लैताना ngam leiba ngamoi haiba wakalon sida अखोय अवोनबा मा परगनबगी दमकता मियाम सिना पुन्ना होनमिनसी haiba wafam duni aduga loinana handaki lairiba issue sidai sida athuba matamda manipur se tangdu leitaba hanjal halu idp singsi mayum mayumda athuba matamda hanjal halu mamangi chief secretary na december thabagu nong hanjal ba lengani tangka ohum tonglai na hairam bani adubu ngasi bhawba ngasi december gi tang kunthani hanjan bagi mamije tat pai khara aswaida laimaram da kaida samre do kasi kari process ta lairibagi haiba se khangba ngamde aduga muk buffer zone haiba ma khaidokna thambire मतम अमगी इन्वेस्टिगेटिव जर्नलिज्म गी लमयानबा अमा अनोब मणिपुर अमगी यूनिफॉर्म थोनबिरंबा लेखिद्रबा एनके सना जौबगी मरफु मापनक सुबह बर्थ एनिवर्सरी थौरम ngasi एनके सना जौबा मेमोरियल ट्रस्ट न सिंदुना पैलेस कंपाउंड लेबा लमयानबा संगलेंदा अचंबा थौरम अमगा लोनना एनके सना जौबगी फोटो दा लमदम असिगी तोंगान तोंगानबा ऑर्गेनाइजेशन गे लुचिंबा लुचिंबी सिंगना हिकत लेकत तमदुना इकाई खुमनबा उल्ले थौरम अदुगा मरी लेना एनके सना जौबा मेमोरियल ट्रस्ट की सेक्रेटरी लेसांगबम जदुमनीना फोंदोखिबदा लेखिद्रबा एनके सना जौबना हिंगलिंगै मतमदा इन्वेस्टिगेटिव जर्नलिज्म की लमयानबा अमा ओइबद नतना अनौब मणिपुर अमगी यूनिफॉर्म थोंबिरंबा मिसक अमनी लिसिंग अमगा चमापन निफुमापन की मतुंगदा लाखिबा मणिपुर की लेंगाक्लोन अमगे मैहत्पीरबा अखोगी खुनाई असिबु एनके सना जौबगी चेफोंदा इथोक्तुना हौरक्लिबा मिरोदा मयेक सेंगना खंगनबा होनरमखि लोनना लोलम लैंगा के साफु चैथेंगना मैहत्पीरबा मतम अदुगी वाखल थोक्त्रबा मियामदा एनके सना जौबना मरोमदोम लेपचबा अनौब मणिपुर अमा ओइनबगिदमक नहासिंगदा इथिल पीनबसु होनरमखि मरम अदुना ngasi मणिपुर की ओरक्लिबा फिबम असिदा एनके सना जौबगुंबा अनौबा मणिपुर अमगे माइकई पुबा ngamgadaba amade achumba इथिल पीबा ngamgadaba मिसक थोगलक्तुना थबक तौब मथौ ताई हाइना फोंदोखि अनौबा मिरे अदुदा तोइरिबा अजे खोटनानि मतंदा होनुलेबा मणिपुर की पुंसिरोल मणिपुर की habjak hapudaba fibam atom yekchi putna putnaki aduga namsumaki aduga muk moyam na yake sapu seithen na nehepira tumakiraba akul poktraba matam tugi miyamda mahakna anuba manipur ama aromdam lepchaba manipur amaki mang naba matam tugi manipur gi ha singda baroi ichi pina bonaki amati maisu paki aduna ngasi ye odak fibam haibadi manipur gi kaithada iba manipur masak amati masak asida एनके सना जावबुंबा अनोबम मणिपुर की अचुंबा मकई उबगमा येंबंगबा अमदी अचुंबा इथि इबनुबा मिसा अमदी मथौ ताय हाइना लौजुबा मसिगी महाके माथुबंगा मापन सुबा बार्ट एनिवर्सरी से एकना माके मफंदा अदु वाकनुदा एकन तमसे कुंबी असेंबली कॉन्स्टिट्यूएंसी के तोंगान तोंगान मफम सिंदा जन जीवन मिशन JJM की मखादा प्रजा मियामदा इसिंग अफबा थकननबा पाइखतलिबा वाटर सप्लाई स्कीम सिंग मथंग चही लिसिंग अनि कुंतरु के मार्च फाउबदा मपुंग फाना लोइशिंदुना मियामदा अफबा इसिंग पिथकलगनी हाइना कुंबी AC के MLAs प्रेमचंद्रना हाइट्रे वाफम मसे ngasi कुंबी असेंबली कॉन्स्टिट्यूएंसी के मनुंगदा NDV के सेंथंग मखादा पाइखतलिबा वाटर सप्लाई स्कीम सिंग ngasi MLA ना हाकथेंगना कोइना चतुना यंगसिनखिबदा फोंदोखिबने खोंचत अदुदा PSED बिष्णुपुर डिवीजन की EE अतई स्टाफ सिंह थबक सिंह असिबु सूरिबा कंपनी विष्णु प्रकाश की मियत सिंह अमदे सब कॉन्ट्रैक्टर सिंह याउना केंद्र असिगे ऑगमेंटेशन ऑफ कुंबी वाटर सप्लाई स्कीम कुलाकपाल वाटर सप्लाई स्कीम वांगू मनिंग साबर वाटर सप्लाई स्कीम हाउटाक वाटर सप्लाई स्कीम अमदे सलन कोंजुल
Water lambi, water supply scheme na chingba singe, semgat sagatliba singe fibam yangsin ke. Yangsin khongchut aduda MLAS Prem Chandrana makata na haikibada thabak sing adubu suriba company amadi subcontractor singda suram liba thabak sing adugi mawong matau sing aduda pendaba wafam sing thamladuna thabak sing asi loishinaba athubada tawgadabani. Miyamda haidokiba matam aduda ngamdrabadi miyamda soire haigadabani. Praja miyamda haidokraga thabak tawdre masigumba kaya asina TV discussion da nainaba fawba yaunare aduna ngamloidaba oiragadi panghaida haizindagi thabak toklase. Masidani praja miyamna chariba MLA na makata na hai praja miyamda ngasidagi haidokiba wafam sing ngakna thabak tawse thabak sing ase mapung fana loishin na ba honabada PHED Bishnupur division ge EE da chayol khuding ge monitor su tawgadabani haiba pautak sing su piaduna mathang chahi ge March tha fawada kumbi kendra ge tongan ba mafam sing water supply scheme sing sungsoi soidana loishin duna miyamda ising pithak lagani haike. Once again, I get I don't say number with the number Putting a mode of the end, I had it on it. I don't think here. I'm not sure what's not that. If I'm a large TV, hey, I don't know, none of them what the other thing I would do is discuss all the money. Say, you know, I don't give him a computer story with you. That's where you have it about the hiding there. But I don't computer. I would have put a millisecond later. Then I see none of you was it. I don't have the level. Tapi kami mas, sudah tidak, sih memang gimana juga, tapi all from computer version juga. Maijai imung singi lanthungi lairen bini hai na chet na yumthong khudingda irat thongni pangthok nariba ima imoinu iratpa numit haibade wakchingi taranithoi panba senglaba numit asina lakpada Manipur Legislative Assembly ge Speaker DEC Satrabata MLA Yumnam Khemchan amade MLA Kongkham Ravindra yauna tongan ba luf amade luchingba kyana yaifa paujel pirakle loinana ima imoinu iratpa numit asina lakpada lamdam asida khunda minariba mipung khudingmakki punsida chaukhatpa nungaiba punsi mahing ama purakpa khaktanatana apunbagi saktam sagatpaga loinana nungsi chanana hingminnaba oirasanu haina ima imoinugi mafamda thongnirakle. Ipa ipu sing na semlam kiba ngasigi Manipur ni kanglo furuf naiba wakalon thadokuna aikhoigi yaknaba kananu haiba asi masak khangdoktuna anoba chahina lakpada amata oina apunba Manipur gi idea da khong thambinaba ngamlasanu haina Manipur Students Federation MSF ki President Hizam Rosan na thadorakpa cherol amana fongdorakle. Cherol asina makha taduna chahi kayadagi hauna hingminnarakliba furup sing na Apunda Manipur gi idea khongfam chet na leptuna ipa ipu singna ikheng lakta ngamlakkiba aikhoigi Manipur ase masak khamna liklam kaihandaba haibase yamnamak tangai fade loinana Risha da ani subo oina kumja listing amaga chamapan ni fun nipanda election pangthoktuna political gi oiba punshiro da lakiba matamda Maitei Pangal Naga amade Kuki gi mihut sing na amata oina kanglo furuf naibagi wakalon thidana apunda Manipur ama semgat minakhe haiba ase mayekta iduna leiraba wafam amane adubo aikoi ase isana isabu divide and rules ke singchap ke langda thuhanduna aikoi masal gi marakta khatna hanba sauna hanba made hatna suna halibane mayamaduna athauba ipaipu singna Sagat minakiba lamdam ase machoy tanaba silakpa manaba aronba lalong sing ase ngasige yellow furup sing na khangjinba mathautai masigi mathakta ipaipu sing na yatpiramba liklam ase kaihandana thamba haibase miyamgi thodang ama oiribane amade tunglam chakki damakta wakhal munna khanduna khong thangminnaba haibase su yamna maktangai fade loinana isa gi hak fangnaba isa na hona jaba amade lanthengna fam thoi maram aduna Avaspa 1958 ase Manipur pumbadagi lokthoknaba
terrorist-singna miyam hatpa lepomade rights to self-determination haiba kholau ase maikai kayadagi miyamna launarakliba ase khangminnaba chungani amade anauba chahi lisingani kuntarukna lakpada apunda Manipur gi idea ngakpa ngamnaba yelho furup singna amata oina firef lominabagi tangai fade haina cherol asina paujal lakle Ima imoinu iratpa numit amasung gangngai kumhaina lakpada All Manipur Students Union MSU na yaifa paujal pirakle MSU gi Assistant Publicity and Information Secretary Ngangom Nihen na thokpa cherol amada makhata duna maitai singge Thabalonda wakchun gi taranithoini panba ima imoinu irat thongniba numita lakpada Manipur mahiroi singge apunba luf MSU na Manipur miyam gi mafam da yaifa paujal pizare maitai furuf ke Thajanabagi matung inna imagi numit asna lakpada iramdam ase mabuk marata pa chahunga hungba watapadaba pukai lankai chonba chawkhat khomjada mangthana yaubungamba oirasanu haina paujenjare lonana ima imoinuge numit na lakpada laipak asege Nipal tangdaba samitlon ama semgatpa ngamnaba lamdam asda wa culture hena chawkhat pamasung lamdam asige pukai langai sing mapung fana yeloni sing nangak senduna laibak asige samitlon ge achetpa yumfam thonba ngamba oirasanu lenana iramdam asige yelho furuf ama oiriba kabui furuf ke gangai kumhaina lakpada furuf kangluf khudingmak ke lainariba machul manau oibagi mari ase hena chatsinba oirasanu gangai kumhaina lakpada chingmi tammi khaidana aikhogi asengba puwari liklam likhun nahounana theminarakpa oirasanu amade malongi oina anauba chahi lising ane kuntarukna lakpada MSUna Manipur miyam amasung mahiroi khunaige mafamda anauba yawol amage yaifu paujal pizare anauba chahina lakpada aikhoge pathang puthang khaidana Kuthang lamjal oina putharakliba ningtam maira asibu paiduna malengi lamjalda yaunaba anauba miroge achangba mahire luchingba sing thorakpa oirasanu ari anaugi langdai asida awanba Manipur amagi anauba yening hunba oirasanu haire Sanamahi lining chachaba singna irachaba maitai yumthong khudingda pangthoktuna lakpa ima imoinu iratpagi numitna lakpada nungai yaifaba watapadaba chahonga hongba punsi nungsangba leibak mara chetpa ingtappa oirasanu haina yaifa thongnirasi haibaga loinana kabui ichul inau singi gangai ge lining laison ge thoramna lakpada nungai yaifaba oiminarasi haina wakhal manaba Apunba wama kanglai pakna thokpa cherol amada pauja lakle loinana tangdu leitadana leiraklaba iramdam asi anoba chahina lakpaga irenana tangdu leitaba chawkhatpada mangjol thaba furu khudingma nungsi chanana leiminaba oiminarasi haina cherol asina makha tare Senapati District ke Manung Chana Laiba Chiru Community na Kundaba Uran Chiru Village asigi Christmas ke Thoramda People's Action for National Democratic Movement Pandam ge Miut Kangu Amana Sarok Yadina Kudol Pot Kaya Tangkre Hariba Thoram asigi Damak Sana Khona Bagi Polam Singh Haibadi Carom Board Chess Board Football Amadi Volleyball na Chingba Ngamjaba Kudol Khalatam Kibata Natana No Madachang Daba Yadraba Chana Taknaba Polam Singh Amadi Ningtam Kudol Singh Sutam Ke Christmas ke Thoram Asida Pandam ge Vice President na Christmas ke Yaifu Paujal Pi Bagalina na Khul Asigi Awat Apa Singh Mari Lainaba Loisang Singh da Haibada Achoba Thaudang Longjage Hainasu Fungdoke Lonana Secretary General Grojan Maitai Naso Christmas ki Yaifu Paujal Pi Bagalina Idea of Manipur da Yumfam Oiduna Yelhomi Oina Laiminarak Laba Tongan Tongan ba Community Amade Furup Singh na Nungsi Chanana Laiminaduna Amata Oina Imalabak Manipur Gidamakta Leminasi Haiba Wakalon so Thamke Federal Students Organization Kanglaipak Fi Sokna Chotharakpa Manipur da Lairiba
recognize tawdriba school singbo drive chatharakpagi makha tana karigumba lakliba chahi lisingani kuntaruk asidagi unrecognized private school amadi higher secondary school singna atopa school da attest tawduna examination tharamba thengnarabade maduda thoglakpa afafatagi daita adu masa masana pujagadabani haina fisok na thokpa chol amada khangalakle loinana mamang da thoki bagumna luf asigi maike degi warning tawram laba school singna bosem amadi kosem gi ayaba yaudana school chalai bidana ba khangalakle chol asina makha taduna school ama oibagi matik chana leitaba singda sakma yengduna bosem amadi kosem na so recognition pibiganu haina so appeal tawrakle All Manipur, All Maitai Pangal Youth Association YA Safong Lakiba Anirak Suba Mapo Kumon Thoram Ngasi Kwakta Saval Laikai Ward number 2 da Leiba Kwakta Higher Secondary School Complex ta Pangkokre Thoram Maduda Moirang AC MLA Thongam Santi DC Bishnupur Puza Alangbam AMPYA ge President Maulana Hafizuddin Moirang College ki Principal Rahijuddin Sheikh Cultural Activist Narendra Ningombang Fox ki President BM Yai Masaha Kwakta Municipal Council ki Caretaker Chairperson Manarjan Jamid Ulama Kwakta ge Maulana Islauddin Sheikh Amade AKCOC AKYVO Amade Anjuman Islai Musarge Luchinba Singh na Athoba Mitung Lansing Amade Wangang Loi Singh oina sarok yakhe Khang ai singna Manipur ge puwarida ima leibak ase kannaba honabada maitai pangal singna lokiba thodang amade AMPYA na lawakliba thodang kayagi matangda wangang duna miyam punna khangminake thayamaduda kathokpaga loinana khunai asibo mayai kaba chunja ki ipaktagi kannaba amade hiram khudingda horakliba nahasingbu anoba mayon amada puraknaba honariba AMPYA ge volunteer singda amade Bishnupur district ta mathau tawriba paumi singda nat ki lengyan yanduna ikai khumna busu utke moirang AC ge MLA Thongam Santina phongdokhibada Kwakta da horakliba nahasingbu leibak asigi achangba tungi yumbi amamam oiraknaba Lairik Laiso Hainaba Made Mayai Kaba Chunjak Ipaktagi Kannaba Hiram Kayada Kathok Pagaluna Thodang Kaya Lauriba Se Tagat Ningaini Laibak Amada Ingtapa Laitana Chaukat Papurak Payare Malamasina Haujak Lamdam Asla Thokliba Irang Ase Loistan Bada Nakal Animakta Pau Fauna Bayariba AMPYA na Achobu Thodang Lauratuna Lamdam Asida Mahosagumna Ingtapa Hanjan Hanbada Choba Thodang Soidana Laurakani Haibage Thazaba Thamli Haike Amaramda Cultural Activist Narendra Ningombam na Phongdokibada Manipur Chaukat Nabahona Bada Maitai Pangal Luchingba Singna Chobu Thodang Kaya Lauke AMPYA na horakliba nahasinggi yenglaga education sports amade culture chaukhatnaba honarakliba kaya ase makhata na hena honaraktuna miyange chaukhatnaba thabak kaya paikhalakpa ngamba oirasanu haike loinana lamdam asda ingtapa hanjulaknaba honabada AMPYA na nakalani makta wari sanaduna lamdam asda ingtapa hanjunhanaba honabada chobu thodang loba ngamba oirasanu hainasu mapugi mafamda thongnizake Amaromda Fox ki President BM Yai Masahana Phongdokibada AMPYA asi Kwakta Khaktagi oina Safong Kibanate Association Amanate AMPYA na State Asida Thokliba Irang ase Loistin Bada Choba Thodang Amasodana Lorakani Haiba Thazai Haina Thamke illegal immigration na macet pada tugas Manipur sektor tugas itu atau berjalan motor galero. Lalu masih di ampiana coba lalu mereka yang diminta santi ki pausi pura kerti berkata Manipur se santi lepas itu kau bio santi lepas itu kita hari Manipur ada yang pasal Manipur itu tabel lepas itu se aku pun kita jadi boleh sih ya lah ampiana aja ni. Coba tekul tu apa mana nak kisah duri ni hai berjalan India na hai ni Inggris kan ini apa ni dah si yang bio
सिगी हिस्ट्री लेबने तोक्से तै सही तरे खुंता को करिदा से आई इनाउ नुपा साबु न बागी लाइक तरे याउ लो याउ सी ओदो न थौना ले मयाम पुन मसिन यू सेंगल तो मणिपुर से हौजी टेक द काइन मसी मिमांग दा अखोई माय पाक माय थेटर सपंग मिबने अखोई अहलमन मयाम सिनदना अदुदी कांगलुप मतना फुरु मतगी बियोरी मतना हेट तो होनर तो नती हाइबनी दा इन तमजनी मैतै पंची थबे यावेबा क्वाटा चिथर कांदा मणिपुर सकोले हाइबी यागद्राइबा मैतै पंग हुंदोगर कांदा मणिपुर सकोले डेवलप होरेना लावी यागद्रा हाइबन दा यारोएबा अखोई पुन्ना नुसी सानना पुन्न थबक तो बिनगदबनी तासिन खमजिन जरपदा अखोई अम्पियाना सिगुंबा थबकमा ऑर्गेनाइज नमल लिखलकना तोंगान तोंगान सेक्टर सिंग मियें थमकांदा थबक समसल लिबसे मसी खातक तो माहन निंदे हेना लंबी सी मांगों सकना देंगे अदुग लोइनना अखू लंबी दो दिशा रोसी अपाक लंबी सेमसी लंबी थोंसी लंबी सिंग से मणिपुर दे लेबो कांगपुर कोदी बम यादा याउशन नदुग निसी मैतै पंग तगी नते मणिपुर का नगरी Manipur Maitai Pangal Welfare Organization MMWOG President MA Joy Sabana Mayai Tanggal Loduna ngasi pangthokiba mifam amada lof asigi Women's Wing ge nauna thau pugadaba sing khankre haina MMWOG Joint Secretary cum IPR Secretary Nongjau Mayum Rajau Dinna Thadorakpa Cherol amada khangalakle Cherol asina makha taduna MMWOG Head Office ta pangthokiba mifam aduda Kunja lisingani kuntaru kunipan faubagi oina luf asigi Women's Wing ge khangatlaba nauna thau pugadaba sing adudi khut haibam Sarika Sultanana Convener Tampak Mayum Yasmin Khulakpam Ravia amade PM Ruxana Co-Convener Mirai Mayum Sajuna Sultana Media Coordinator amadi Women's Wing asigi member mangasu khanki haina Cherol asina fongdorakle Arambai Tengo ge Luching Purai Korongan ba Khuman ge mapok numit kamari lena ngase Department of Blood Transfusion Medicine Rims amade Bavina Blood Center ga kusam naduna blood donation program ama mai pak na pangthokre ngasige blood donation program aduda Arambai Tengo ge Tengo loi kaya yauna punna mioi chamaga hupuda mathoina epk Arambai Tengo ge Luching Purai Korongan ba Khuman ge mapok kumon ga mari leina na ngase Korongai da leiba Arambai Tengo General Headquarters da Landam asige solaba ahal laman sing maru oina chatok chasin minthina ngamdraba singi mafam da wheelchair tricycle cracks na chingba mating pangkre thoram aduda ahal laman sing na themariba khongkhut mit na chingba Singda Thenari the Kudong Chadaba Sing assessment Tauraba Tungda Chanaba Polam Sing Kusinaki Nifu Manga Suba Merapai B Haudokiba Numit Tauranga Mari Lenana Voluntary Blood Donation Camp cum Awareness Program Ama Netaji Subhash Chandra Bose Awasiya Vidyalaya Kumbida Pangtokre Tauramada Indian Red Cross Society Bishnupur District Branch All Manipur Women Social Reformation and Development Samas Nupi Samas Apunba Ima Kumbi Chayata Foundation Varat Vikas Parishad Bishnupur Prant Legal Clinic Kumbi STP Manipur UCM Kumbi Unit Caesar Hospital NISM Manipur MACAs SPTC Manipur na kusam naduna senduna pangthokpani Thauramga mari loinana pangthokpa awareness ke thauramda Caesar Hospital ge Medical Officer Dr. Hema Salam IRCS Bishnupur District Branch ke Chairperson M. Ivem Her
Bishnupur Municipal Council के chairperson su oiriba IRCS Bishnupur District Branch के petrol member L Maniyaima, Vice President CA Sanatomba, Secretary Dr. H Roman, Treasurer M Ivo Hanbe, Committee Member W Tolango amade atai thomi singna athoba mithung lana amade wangang loi sing oina hongdokpaga loinana voluntary blood donation tawbage kanaba singi matangda awareness su pangthokhi thauram aduda masagi humfutara suba oina epiriba Indian Red Cross Society Bishnupur District Branch ke Committee Member Nongmaitem Ivoton amade Publicity and Public Relation Committee ke Convener Dhanachandra Huidrom Yauna IRCS के volunteer सिंह अमदे इमाइबल सिंह ना लेमन EP के लेबाक मियाम की दमक कथोकलबा ई हाइबा थिमदा ई पाउ तेंबांग लुफना अमदे ब्लड सेंटर जेनिम्स अनीना कुसमनदुना निफुमंगा सुबा voluntary blood donation camp among से इम्फाल ईस्ट के पोरमपाट लेबा जेनिम्स हॉस्पिटल दा पांगथोखरे हाइरिबा ब्लड डोनेशन कैम्प अदुदा मियोय यांखैरोमना सरुक यादुना मियोय कयागी पुंसिबु कन्नबा हाइबगी वाखलोंदा लेमना EP की Salute Achiever Honorable Foundation na Humanity Service na Meitei Religion the Salute Achiever Award 2025 amade Honorary Doctorate Pirakraba Angom Bembem na ngasi International Airport Tunglabada Silent Digital amade Lainung Dance Conservatory anina harau tayamna okre Salute Achiever Award Angom Bembem na haikibada ngasi aina national level ge award kusinarappada aibu nuksibiduna airport ta lakpiba sing harauba amade pukning nungsiba pawi aina tawjarakliba lamda hana tawramdaba thabak thawramdagi hena tawba ngamnaba honajagani aikoi masel pukning thoganaduna ahenba thabak kaya ima leibakkidamak pangthoknaba honagani aikoi amana tawbada amana tungda ngangbagi mahutta aranba adu hainaduna semdoknabagi tanja ama pibiba mathau tai haike hojek sanabagi paw mulomnase Manipur Veteran Cricket Association Sinduna Langthabal Public Ground da Chatharakliba Kunithoi Suba Manipur Veteran Cricket Tournament ki ngasi sanakiba match da SU Sagol Banna UCC Uripokpo Ran Kuntrada Maithiba Pikre match asida SU na ahanba inning bat pairaga over kunipan ga ball marida wicket loina turaga run chamaga humfutaruk lauke match asige anisuba inning ta UCC na vet pairaga over kuntra loibada wicket nipan turaga run chama kuntra taruk lauduna match ase maithike match ase mai pakraba SU ge sanaroi Pyarel Lalna man of the match ke mana lauke chotharakliba tournament asige makha taba match lakliba January anida LCCC Lilong Chajing amade YCC wangkaina sanaragani Manipur Cricket Association Sinduna Haukiba November 28 Horaga Ground Anida Chotharakliba Tarasuba MNCA Play Tournament ki ngasi Layangjam Public Ground da IVSA Yumnam Laikai amadi SSU Sinjamaina Sanagadaba Matchta SSU na ground da report pidaba maramna IBSA na work over lokre Tournament na sige ngasi Thobal Moijing da sanakiba matchta Napsa Ka Imphal na thau thangmai banbo run yankai taruk tamai tiba pikre Imphal West District Football Association Sinduna Pasoi Part 2 ge Pamyal Ground da Chothalakliba Imphal West ki oiba taret suba SS Mani Sharma Memorial 3rd Division Football League ke ngasi sanakiba match amada RFA na BYDC bu goal ani amada maitiba pikre match asi mai pakraba
RFA गे गोल अनि अदु MD Sajid amadi CS nganbana mathang sitna match ki minute humfudala amadi marfu chatpada chanke leg asi ngasi sanaki ba atopa match ta USC na UYPA bu goal ama sinoda maiti ba pikre match asi mai pakraba USC ge amatangai ba goal Rohit na match ki minute kuntra manga chatpada chanke chatharakli ba leg asi ge hayeng match leiroi Chatliba thasigi kunnipan horaga Bengal Taekwondo Association na yumbu oiraga Kolkata da chatharakhiba taramatoi suba National Open Taekwondo Championship ta Manipur na punna gold medal taramanga silver medal taramari punna medal kunmapal lobangam Championship asida Manipur gi gold medal lokraba sanaroi sing adu Mangal Hiyai Laishram Ningel Laishram Lanchenba Sagosem, Usam Malim Sana, Laija Ningthozam, Charika Devi, Lanchenbi Waikom, Amade KS Jasmine, Medal Lawat Laba, Sanaroi Singna, Lakliba January, Amada Manipurda Tunglaragane. After this round in court number 3, the next fight between Yusuf Khan, West Bengal in blue chest guard versus Lokratapa, top team Manipuri red chest guard. Arabada Moru Pawman Pizari. Kokomi amadi IDP Singna Lengak Tha Kiba Matam Loida Fauba Paukum Amata Piraktabagi Mayokta IDP Singa Lurana Governor da Paukum Thoba Kongjang Changsil Lagan Hairi Hojak Ladiba Lengaklon Asi Hongdokuna Miyangi Khanda Socialist Democracy Ama Purakragade Aikoi Nungaida Fangloi Haina All Manipur Nupi Maruki Vice President L. Sumati Balana Pungokre. Matamamagi Investigative Journalism ge Lamyan Balai Kidraba and Krishna Jaubage Marpuma Pensuda Mapo Kumunga Marilemana Laikidrabagi Mitanda Hikat Likat Tamduna Ikai Kumna Utkre. Kundi Assembly Constituency da Paikat Liba Jal Jivan Mission ki projects in Lakiba Anoba Chahi Asigi March Tha Fawbage Manungda Loishinduna Miyamda Afoba Ising Fangalagani Haina MLA S. Premchandrana Fongdokre. Amade Maitai Singh Lamthungi Lairenbi Ima Imoinu Irat Panumit Lakpada Speaker T.A. Chatrabata MLA White Kemchan Amade K. Rovindra Yauna Tongan Ba Lup Singna Yaifa Pau Jal Pirakle. Ngasige na di ISCOM News na Pizago Manipuri Pau Matangas Talusin Jere Ming Ta Video Punamagpo Amukana Krum Jere.